Dhamendra Pradhan Pham Thadok Khiba Shi Miyam gi Khollao Maheiroi gi Pangal Mai Pakre Takpani opposition LUCHINGBA sing Naha Singh amasung Maheiroi Shingi achoba ihawa ama oina Cockroach Janta Party na leibak asigi education system gi asoiba singi mayokta khongjang changsinduna Union Education Minister Pham Thadok adabani haina mamang thadagi hauna jantra mantra da Khollao lauduna lakrabas matung PM Modi na LUCHINGBA lengak na Naha Singh khongjang da Thazadaba maungda angakpa fangda presa pirakpadagi ngasi Union Education Minister Dhamendra Pradhan Pham Thadok Khiba ni opposition gi LUCHINGBA kayana miyam gi Khollao Maheiroi singi mapangal na achumba oiduna matam punamakta mai pai haibadu mayek singna takle haina phongdona rakri CJP gi founder Avijay Dipke na LUCHINGBA na changsilakhiba Naha Singh gi khongjangna lengakta accountability lehaunaba amasung asoiba education system bu sendoknaba thabak paikhatnaba si thagatpa phongdokladuna Lok Sabha opposition gi LUCHINGBA oiriba Rahul Gandhi na hai khongjang asina lewak asigi Maheiroi Singh amadi Naha Singh na democracy amasung constitutional values sing masak khangna constitution amadi makhoigi tunglanchat ngaknabagi damak khongfam chet na lepangamli haibadu mayek sing na takle haiki haukiba chahi taranithoi rom sida asoiba kaya bo fumjinduna mara leiba famdon famnaiba amata fam tahalakhidraba Modi na LUCHINGBA lengak asigi education minister bo accountability lahoduna Naha Singh na Pham tahan khibasi leibak asigi tungi yumbiral oigadoriba Naha khudimaki atawbo mai pakpa amani haiki Congress LUCHINGBA Priyanka Gandhi na su democracy gi Maikhung Uppa amasung namfu hafuda thabak tawba lengak asigi mayokta Naha Singh na leptuna accountability lauhan Khiba Shi Miyam na power kaidongnungda mangdri haibasu mayek sing na takpani haiki Congress President Malik Arjun Khage na Dhamendra Pradhan Pham Thadok Khiba Shi lengaki amasung education system da ahongba puraknabagi achumba khongthang ama oibata natana Naha Singh gi Khollao da manat tathiraba lengak khangba ngamlaktre takpani haiki Senior Congress LUCHINGBA J Rameswar na khongjang changsin khiba Maheiroi Singh bu thagatpa phongdokhibaga loinana khongjang asida opposition party sing amadi tongan ba saknai raba miyoi kayana Naha Singh bu saugatpadagi lengakta akanba pressure piduna education minister Pham Thadok Khibani Modi na Dhamendra Pradhan bu ngaktuna thamnaba honabada Naha Singh gi akanba pressure na mapangan kallaba lengak oirabasu accountability dagi kaidaunungda thaidoktuna chenba yaroi haibasu Naha Singh na ulare hairiki National Congress Party NCPS ki LUCHINGBA Sarad Pawar Naha Singh bu thagat khibaga loinana Avijay Dipke amadi Cockroach Singh da center lengaka makhata na wari sanaduna afaba ahongba kaya purakpa ngamba oirashnu haiki LUCHINGBA Tejaswi Yadav na Dhamendra Pradhan Pham Thadok Khiba Shi lengaki thawaidaba machinthiba amasung tasinadaba hainabibu maithiba pire takpani haiki Shiva Sena Aam Adami Party amadi tongan-tonganba opposition party kayana su Naha Singh bu thagalakhi adubu phongdoknarakliba wafam sing all wanatainabada Assam gi CM Hemanta Biswanadi Dhamendra Pradhan gi matamda education gi damak hotnaramba kayabu niksingduna mahakpu thagalakhi